ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯗ ꯁꯣꯏꯈꯤꯕ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯗ ꯁꯣꯏꯈꯤꯕ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯅꯍꯥꯛꯅ ꯅꯤꯡꯕ ꯑꯩꯅ ꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯦꯠꯅꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯍꯩꯅ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯁꯤ ꯇꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯉꯁꯤꯃꯛꯀꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯁꯨꯝꯅ ꯈꯟꯕꯁꯦ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯐꯖꯈ꯭ꯔꯕ ꯆꯨꯝꯅ ꯊꯥꯡꯂꯝꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯑꯩ ꯊꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕ ꯐꯥꯒꯤꯗ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤꯃꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅꯤ ꯉꯁꯤ ꯇꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯦꯛꯇꯃꯛ ꯍꯧꯔꯁꯤ ꯕꯁꯟꯇ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯂꯥꯡꯖꯈꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯅꯥꯄꯟ ꯀꯥꯖꯕ ꯃꯉꯣꯟꯗ ꯃꯤ ꯄꯨꯟꯕ ꯃꯇꯝꯗ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯨꯡꯂꯩ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯃꯁꯨ ꯄꯨꯡꯄꯨꯟꯗ ꯄꯨꯟꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯁꯨ ꯉꯝꯗꯕ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗꯕꯨ ꯍꯦꯛꯇ ꯄꯥꯎ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯁꯤꯗꯅꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗ ꯀꯜꯂꯛꯅꯔꯤꯕ ꯃꯌꯥꯝꯅ ꯊꯥꯒꯠꯂꯤꯕ ꯅꯣꯡꯃꯁꯨ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯃꯗꯨ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯃꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯑꯌꯥꯝꯕꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯣꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯑꯣꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯁꯟꯇꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯦꯟꯕꯤ ꯆꯣꯡꯕꯤꯕ ꯍꯣꯠꯅꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯕꯦꯛꯇ ꯌꯥꯎꯖꯔꯛꯄ ꯄꯩꯁꯥ ꯈꯔꯁꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯣꯟꯅꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯐꯥꯎꯕ ꯀꯥꯏꯊꯣꯛꯇꯨꯅ ꯑꯅꯥꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯃꯥꯅ ꯃꯤꯅꯝꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯃꯍꯥꯛꯅ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯃꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯕ ꯀꯔꯤꯃꯇ ꯂꯩꯈꯤꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯠꯊꯣꯛꯄꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯂꯣꯝꯅꯤ ꯃꯇꯝ ꯑꯃ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯀꯟꯅ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ 3G 4G 5Gꯒꯤ ꯅꯦꯠꯋꯥꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯅꯤ ꯀꯤꯄꯦꯗ ꯐꯣꯟꯗ ꯑꯌꯥꯝꯕ ꯄꯥꯏꯅꯔꯤꯉꯩ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯀꯟꯅ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟ ꯃꯆꯥ ꯂꯤꯡꯈꯠꯅꯕꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯕꯁꯟꯇꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯑꯗꯨꯝꯅ ꯇꯧꯖꯔꯝꯃꯤ ꯕꯁꯟꯇꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯖꯕ ꯏꯁꯩ ꯊꯥꯔꯛꯑꯣ ꯑꯩ ꯇꯥꯒꯗꯣꯔꯤꯕꯅꯤ ꯔꯦꯗꯤꯑꯣ ꯂꯩꯈꯠꯂꯒ ꯇꯥꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯑꯔꯤꯕ ꯏꯁꯩ ꯀꯌా ꯑꯃ ꯈꯣꯡꯒꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟ ꯃꯆꯥ ꯑꯁꯤꯗ ꯏꯁꯩ ꯊꯥꯔꯛꯏ ꯕꯁꯟꯇꯅ ꯀꯣꯂꯦꯖ ꯆꯠꯇꯕ ꯃꯇꯝ ꯅꯨꯃꯤꯠ ꯆꯠ ꯌꯨꯡꯕꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯂꯥꯛꯄꯗ ꯕꯁꯟꯇꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯁꯦ ꯔꯦꯗꯤꯑꯣ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯇꯥꯔꯒ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯅꯧ ꯅꯧꯕꯗꯧꯅ ꯇꯧꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯥꯟꯅꯗꯤ ꯏꯁꯩ ꯑꯁꯤ ꯄꯪꯊꯥꯗ ꯊꯥꯔꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯗꯨꯅ ꯃꯥꯒꯤ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯛꯏ ꯃꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯁꯩ ꯈꯜꯂꯛꯏ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯇꯥꯅꯤꯡ ꯏꯁꯩꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯌꯥꯎꯈꯤ ꯏꯁꯩ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯈꯜꯂꯛꯄ ꯏꯁꯩ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯕ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯉꯥꯛꯇ ꯇꯧꯏ ꯅꯣꯡ ꯅꯤꯅꯤꯗꯤ ꯕꯁꯟꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ ꯃꯍꯥꯛꯁꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯃꯒꯤ ꯃꯌꯥ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯁꯩ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯒ ꯏꯁꯩ ꯑꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯏꯁꯩ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯕꯁꯟꯇꯁꯦ ꯍꯩꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯁꯩꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯜꯂꯤꯅꯦ ꯑꯗꯨꯒ ꯃꯥꯅ ꯈꯟꯕ ꯏꯁꯩꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯉꯥꯛꯇ ꯇꯧꯏ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯪꯅ ꯇꯞꯅ ꯉꯥꯡꯖꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝ ꯋꯥ ꯍꯪꯕꯗ ꯅꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯕꯁꯟꯇꯁꯦ
ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯦꯡꯀꯔ ꯑꯣꯏꯔꯤꯕꯗꯨꯅꯁꯨ ꯋꯥꯁꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯤꯡꯕ ꯀꯥꯏꯕ ꯏꯁꯩ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯋꯥ ꯀꯔꯤꯃꯠꯇ ꯂꯣꯠꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯏꯁꯩ ꯇꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯁꯟꯇꯁꯦ ꯍꯧꯖꯤꯛꯀꯤ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤꯗꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅꯁꯨ ꯇꯥꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯕ ꯀꯥꯏꯕ ꯏꯁꯩ ꯇꯣꯏꯅ ꯈꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯁꯨ ꯐꯖꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯕꯁꯟꯇꯁꯦ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯍꯪꯉꯤ, ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯏꯁꯩ ꯈꯟꯕ ꯅꯨꯄꯤ ꯐꯖꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯃꯥꯅ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯉꯥꯛꯇꯣꯏꯅ ꯇꯧꯏ꯫ ꯑꯁ, ꯈꯣꯟꯖꯦꯜꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ꯫ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯒꯦꯔꯥ? ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯂꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯕꯁꯟꯇꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯒꯤ ꯅꯝꯕꯔ ꯍꯪꯉꯤꯕꯣ? ꯕꯁꯟꯇꯅ ꯃꯀꯣꯛꯇ ꯈꯣꯠꯂꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯗꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯦ, ꯌꯥꯒꯗ꯭ꯔꯕ? ꯃꯥꯏ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣꯕ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕꯅꯦꯁꯨ ꯍꯥꯏꯔꯣꯏꯕ, ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯔꯣꯡ ꯅꯝꯕꯔ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯒꯦꯕ꯫ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯕꯁꯟꯇꯅ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯕꯁꯟꯇ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯪꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯗꯤ ꯁꯥꯎꯅꯦ, ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯗꯨꯕꯣ, ꯅꯝꯕꯔꯁꯤ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯅꯝꯕꯔ ꯑꯗꯨ ꯄꯤꯕꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯕꯁꯟꯇ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝꯗꯤ ꯅꯠꯇꯦ, ꯄꯨꯡ 7:30-9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯔꯤꯡ ꯆꯠꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ꯫ ꯃꯊꯪ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯟꯕ ꯃꯇꯝꯗꯗꯤ ꯄꯥꯏꯈꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯆꯤꯡꯂꯦꯝꯂꯕ ꯋꯥꯍꯩꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯍꯥꯟꯕ ꯇꯥꯕ ꯃꯇꯝꯗ ꯕꯁꯟꯇꯁꯦ ꯍꯛꯊꯦꯡꯅꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯕꯁꯟꯇꯁꯨ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯈꯨꯝꯃꯤ, ꯑꯁꯤꯕꯨ ꯐꯖꯕꯤ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯤ, ꯀꯅꯥꯅꯣ? ꯕꯁꯟꯇꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩ ꯔꯦꯗꯤꯑꯣꯗ ꯅꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯁꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯥꯖꯩ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯖꯕꯤꯅ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ? ꯕꯁꯟꯇꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯅꯪꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏ, ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕ ꯄꯨꯟꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯅ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯈꯪꯉꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕꯗꯒꯤ ꯅꯝꯕꯔꯁꯤ ꯂꯧꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕ? ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯤ ꯂꯩꯇꯦꯅ꯫ ꯕꯁꯟꯇꯅ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ, ꯑꯗꯣ ꯏꯕꯥꯅꯤ ꯁꯨꯝ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯕ? ꯐꯖꯕꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯁꯦꯀꯦꯟ ꯑꯃꯅꯤ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏ, ꯑꯩ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯇꯜꯂꯤ꯫ ꯕꯁꯟꯇꯅ ꯀꯩꯁꯨꯝ ꯈꯟꯒꯅꯣ, ꯑꯗꯨꯝ ꯆꯨꯝꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯕ, ꯑꯩ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ, ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯣꯜ ꯇꯧꯅꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯕ? ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯕꯁꯟꯇꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯏ ꯐꯔꯦ, ꯑꯗꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯩ꯫ ꯇꯦꯛꯁ ꯃꯦꯁꯦꯖ ꯊꯥꯅꯕ, ꯀꯔꯤꯒꯨꯝꯕꯗ ꯀꯣꯜ ꯇꯧꯅꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃꯗꯤ ꯕꯁꯟꯇꯅ ꯃꯥꯕꯨ ꯎꯅꯅꯤꯡꯕ, ꯊꯦꯡꯅꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯣꯏꯅ ꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯎꯅꯕ ꯅꯨꯃꯤꯠꯇꯗꯤ ꯐꯖꯕꯤꯒ ꯕꯁꯟꯇꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯕꯁꯟꯇꯅ ꯐꯖꯕꯤꯗꯒꯤꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯦ꯫ ꯐꯖꯕꯤꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ 3-4 ꯍꯦꯟꯅ ꯍꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯣꯏꯔꯦ꯫ ꯐꯖꯕꯤꯅꯁꯨ ꯕꯁꯟꯇꯒꯤ ꯃꯥꯏꯊꯣꯡꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯖꯕ, ꯏꯉꯥꯎ ꯉꯥꯎꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯁꯨ ꯃꯔꯣꯜ ꯑꯃꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯁꯤ ꯆꯍꯤ ꯈꯔ ꯃꯉꯣꯟꯗꯒꯤ ꯍꯥꯟꯕ ꯇꯥꯔꯕꯁꯨ ꯕꯁꯟꯇꯅ ꯎꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ, ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯁꯟꯇꯒꯤ ꯊꯃꯣꯏꯗꯗꯤ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯅꯩ, ꯊꯦꯡꯅꯩ, ꯀꯔꯤꯒꯨꯝꯕꯗ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯗꯤ ꯕꯁꯟꯇꯅ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯨꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏ, ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯍꯥꯛꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯥꯅꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯆꯍꯤꯁꯨ ꯌꯥꯝꯅ ꯍꯥꯜꯂꯤ, ꯑꯩꯅꯁꯨ ꯅꯪꯕꯨ ꯏꯅꯥꯎꯗꯧꯅ ꯈꯜꯂꯤ, ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯗꯤ ꯈꯟꯒꯅꯨꯗ, ꯆꯨꯝꯅ ꯁꯨꯝ ꯂꯣꯏꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫
ꯕꯁꯟꯇꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯈꯨꯝꯃꯤ, ꯆꯍꯤ ꯍꯥꯟꯕꯕꯨ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯅꯍꯥꯛꯅ ꯔꯦꯗꯤꯑꯣꯗ ꯇꯣꯏꯅ ꯏꯁꯩ ꯈꯟꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯅꯪꯒ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ, ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯩ ꯅꯪꯕు ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯁꯥꯎꯔꯨꯕ ꯉꯥꯡꯂꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯐꯖꯕꯤꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯐꯖꯅ ꯍꯥꯏ, ꯐꯔꯦꯅꯦ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯈꯜꯂꯒꯦ꯫ ꯑꯗꯣ ꯉꯁꯤꯁꯦ ꯃꯩꯇꯩꯒꯤ ꯊꯥꯁꯤꯡꯗ ꯍꯥꯏꯔꯒꯗꯤ ꯐꯥꯏꯔꯦꯟꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯀꯥꯎꯕꯗꯤ ꯌꯥꯗꯦꯀꯣ? ꯍꯌꯦꯡ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯁꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯥꯎꯕ ꯌꯥꯗꯦꯀꯣ? ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯉꯥꯛꯄ ꯉꯝꯂꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯁꯟꯇ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯤ, ꯑꯩ ꯉꯝꯒꯅꯤ, ꯃꯇꯝ ꯑꯗꯣ ꯑꯩ ꯀꯥꯎꯔꯣꯏ, ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯐꯖꯕꯤꯅ ꯍꯥꯏꯔꯤꯕꯅ ꯑꯁꯨꯝꯅ ꯃꯇꯝ ꯂꯥꯞꯅ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯅꯥꯄꯜ ꯀꯥꯏ, ꯑꯣꯏꯔꯣꯏꯗꯕꯗ ꯆꯥꯎꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯗꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯒꯅꯤ, ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩ ꯅꯪꯒ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯐꯖꯔꯕ ꯂꯩ ꯄꯥꯏꯔꯒ ꯂꯥꯛꯀꯅꯤ, ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯒꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯉꯥꯛꯄ ꯉꯝꯂꯕ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯕꯗꯤ ꯅꯪ ꯌꯥꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅꯅꯤ ꯕꯁꯟꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯈꯤꯗꯦ꯫ ꯍꯥꯏꯅ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯐꯖꯕꯤꯗꯤ ꯔꯦꯗꯤꯑꯣꯗ ꯃꯥꯒꯤ ꯑꯆꯥꯛꯄ ꯏꯁꯩ, ꯅꯤꯡꯉꯝꯗꯕ ꯏꯁꯩ ꯇꯥꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ, ꯑꯗꯨꯃꯛ ꯈꯜꯂꯛꯂꯤ꯫ ꯕꯁꯟꯇꯁꯨ ꯃꯥꯅ ꯈꯟꯕ ꯏꯁꯩ, ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ, ꯃꯥꯅ ꯏꯁꯩ ꯈꯟꯕꯒꯤ ꯅꯣꯛꯄ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯇꯥꯖꯩ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯗꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗꯕꯅꯤ꯫ ꯐꯖꯕꯤꯁꯨ ꯕꯁꯟꯇꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯈꯤꯕ, ꯌꯥꯝꯅ ꯋꯥꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏ, ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯆꯞ ꯆꯥꯅ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯛꯂꯔꯦ꯫ ꯕꯁꯟꯇꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯐꯖꯅ ꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯊꯕꯛ ꯆꯠꯂꯣꯏ, ꯑꯩ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯇꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯕꯗ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯂꯩ ꯐꯖꯕ ꯑꯃ ꯄꯥꯏꯗꯨꯅ ꯕꯁꯟꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯐꯖꯕꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯐꯖꯕꯤ ꯑꯍꯥꯟꯕꯗ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ, ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗꯤ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯥꯏꯈꯠꯂꯛꯄꯗ ꯃꯍꯥꯛꯁꯨ ꯕꯁꯟꯇꯒꯤ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯕꯅꯤꯅ ꯕꯁꯟꯇꯗ ꯃꯥꯅ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯅ ꯈꯨꯝꯂꯛꯏ, ꯉꯁꯤꯁꯦ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ, ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯀꯔꯤꯅꯣꯅꯦ, ꯊꯥ 8-9 ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯆꯞ ꯆꯥꯅ ꯉꯥꯛꯄ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯕꯁꯟꯇꯅ ꯑꯁꯨꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯈꯤ꯫ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯕꯁꯟꯇꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ? ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯐꯖꯕꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯕ ꯋꯥ ꯀꯧꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯗ ꯕꯁꯟꯇꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯥꯅ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯀꯨꯏꯔꯕ ꯇꯨꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯃ ꯇꯞꯅ ꯌꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯣ ꯐꯖꯕꯤꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯆꯤꯟꯕ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯑꯣꯖꯥꯒꯤꯗꯃꯛꯇ BETꯒꯤ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯃꯇꯝꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯁꯟꯇꯁꯨ ꯈꯪꯕꯅꯤꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯗ ꯕꯁꯟꯇꯅꯁꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯆꯠꯄ ꯑꯇꯩ ꯊꯕꯛꯇꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯔꯛꯏ꯫ ꯐꯖꯕꯤꯅꯗꯤ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯥꯟꯕꯅꯤꯅ ꯐꯖꯕꯤꯅꯁꯨ ꯕꯁꯟꯇꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯌꯥꯝꯕ ꯃꯥꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯕꯁꯟꯇꯁꯨ ꯐꯖꯕꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯐꯖꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯐꯖꯕꯤꯗꯁꯨ ꯕꯁꯟꯇꯅ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯝ ꯇꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ
harauna tayama nungsina adum punba loinaba habase oiri fajabi awaba wakan yamna khalambani hanadi ningba kaibana magi pusi saruk asi oirambani adubu hojikti Basantaga makhoi ni loina kiba wari sanakiba pulakkiba kaya asina maram waraga magi awabasing ase nomu nomagi asumasum kautorakki Basantana khara angang ojarabasu nongma tamana phajabida khanaba haude yamna samna ingna lemna wari sanai aduga nupana hagi matangnasu mana wa karimata hangba leite mamangi thaudo odigi matangda kari thokibano hadunasu Basantana karimata hangba leibanate magi hababu phajabi nuksiba mana harauna nona khina leibado pamjabadagi damakta Basantana phajabi ase yama nuksina phajaloinarami asumna nupa amana magi damakta phajana kiya lobiba magi damakta yengshinbiba honabiba kaya ama torakpuchitadi phajabi se ngasidi Basanta ki wakhalda pungaw ngawre mahaksu Basanta bu thamoi sengna nuksiba habado oikre awab khudima loina tungoinakre asumna makhoi ani loina bu nuksinaba thabak kaya ama chaminabase phajabi ki su mamanabi leiribani mamanabi singa dunasu khangi makhoi chu pau tai mamanabi singdasu phajabi na wari kaya ama tammi Basanta ki matangda wari yamali adubu nongmadi mamanabi amanina hairami ita mamangna sunangsi ningba kaiba thawai chakpa thodok yama thokrabani nangbu nupa du loina basu matam yamna kanna kuibusu natri karigino aduk yamna nangna mabu thajari dubo haduna hai phajabina hai khangde maga loina bada aigi wakhalolase loina hongalle mana ingondagi angang oijaba tarbasu khangde hojikti ai mabu yamnu nuksi haduna hai mamanabiduna hai hoine he mana nangu nuksirambe yai nang sumabu nuksiramgani adubu nupa adudi yang labu pakhang machani kanana khangni mana nangonda naha sasinaduna tawsinaduna kona thangda nangbu mangna lambi silamba tarabdi kamai tawwa phajabina adukum nupa mandida mamanabina hai is nabani loina babu kayam kuiragini sahi phau pharam khiroi is yama thagalida khangde aikhoi gi wadi sang yengu haribasini mamangda nangna wakhiba nangna kappa matamda aikhoina thiamada kyam waki khangra aduna nangga loinirba Basanta hariba nupa ase masisu aikhoi gi wakhandadi sang khari yengbado pame mana nangmu nuksibase thamoi singna nuksiribra thamoi sengdabra habado aikhoi di sang yengu pami haduna mamanabi singna yama toina phajabida wakai torami tasingmakti wakai makti natabjani nupa nuksiribado asengbra achumbra yengu sang yengu haduna habidagi phajabise mamanabi singna hariba wase chumlibra haduna magi wakhalda tamna khalai adubu Basanta ki maithong si uba maga wari sanaba matam asida mamanabi singna phan harabasu khudimusing ase mana pangthokpa ngamde Basanta ga maga nusina harauna tayamna wari sanare matam kharagi matungda primary school gi oja kauraka matam asida Basanta amadi phajabi wari sane Basantana mai pangna honagadabane yahogdaba yadabane soidanamaki oja ehunaba tawgadabane haduna mana su thaunayon pibirami nupi aduna su angama thakta honage adubu aikhoi manipur gi thabakti paisa namdaba yaroi kamai tawgani haduna aniedo tanai Basantana hai yaudi yausilu paisa gi wabu matam aduda thokla lakani nang mai pak tabi yadabani ko haduna Basantana su yamna kan honai makhoi gi interview du su loikrabani Basantana su matam gi chanabi si yaudaba tarabadi thabak khalloi habsi khangbadagi magi yumdadi awarapa laitaba yum oibanina mamaga makhoi ni tanaduna amadi magi leijaba magi bank account da mapana tungchimbiba paisa phawba mana lawthokjuna phajabigi damakta mana honaki paisa adu namki phajabini yawkiba interview adugi result di pak haidorakhiba leite adubu makhoi anigi nuksinaba mayeng sungta tadana phajana loinei wari sane mamanabi singa puna matamda su amakusu hairi chang yenglabra magi thamoido khanglabra kamai tawge haduna wa hangi masida su phajabina as nakhoina haribu wado aingamoida haduna hai masidagi mamanabi aman hai ita aikhoina haribu wase nangi phanana bane nangi awaba nungaitaba kaya ama phawgibado amukhana asiguma phawningdabadigi haibani aikhoigi wabu nangna thawaidabadi kachum kaidida nupado paisa paiba imungi macha masuni habasu aikhoidum khangi pautai kana khangni hayeng nanga maga phajana nuksinarba matungda atopa nupi ma haina sinakiba luhongkiba natraga mase atopa nupi kuramlabadi kamai tawwa magi matangdabu nang phajana khanglabrane haduna adum hairakpadagi phajabise nongmadi makhoina hairiba thaba se tawrage haduna zapna lepkhirami numisiki matungdagini
ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯂ ꯐꯥꯎꯕꯗ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯇꯨꯝ ꯍꯥꯗꯨꯅ ꯑꯅꯤ ꯑꯁꯦ ꯑꯗꯨꯝ ꯇꯨꯝꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯦꯟꯗꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯣꯟꯗ ꯐꯥꯎ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯦꯛꯁ ꯃꯦꯁꯦꯖ ꯏꯅꯕ ꯉꯝꯂꯤꯕ ꯐꯖꯕꯤ ꯑꯃꯗꯤ ꯕꯁꯟꯇꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯁꯟꯇꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯁꯦ ꯊꯕꯛꯁꯨ ꯂꯩꯇꯅ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯣꯔꯤ, ꯊꯕꯛ ꯑꯃ ꯇꯧꯒꯗꯣꯔꯤ ꯍꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯅꯣꯡ ꯅꯤꯅꯤꯕꯨꯗꯤ ꯕꯁꯟꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤ ꯊꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯉꯟꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯗꯨꯅ ꯇꯨꯝꯈꯤꯕ, ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗ ꯕꯁꯟꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯐꯖꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯐꯖꯅ ꯍꯣꯏ ꯍꯣꯏ ꯍꯥꯗꯨꯅ ꯌꯥꯔꯝꯂꯒ ꯍꯟꯗꯛꯃꯨꯛ ꯅꯪꯅ ꯍꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯗꯨꯅ ꯕꯁꯟꯇꯅ ꯄꯦꯟꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯐꯖꯕꯤꯅ ꯑꯩ ꯀꯩꯁꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦꯗ, ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯦ, ꯈꯔ ꯋꯥꯕꯒꯤꯅꯦ ꯍꯥꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯕꯁꯟꯇ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯦ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯗꯨꯅ ꯆꯤꯡꯅꯖꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯒꯤ ꯐꯖꯕꯤꯗ ꯃꯥꯅ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ, ꯃꯥꯒ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯗꯨꯅ ꯃꯥꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯐꯖꯕꯤꯅ ꯐꯣꯟ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯃꯍꯥꯛꯁꯦ ꯐꯖꯕꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯋꯥꯏꯇꯤꯡ ꯂꯩꯕ꯭ꯔꯥ, ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯋꯥꯏꯇꯤꯡ ꯂꯩꯔꯝꯗꯕꯒ ꯐꯣꯟ ꯑꯁꯦ ꯑꯃꯨꯛ ꯐꯠ ꯀꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯗꯤ ꯕꯁꯟꯇꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ꯫ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯂꯥꯟꯈꯤꯕꯗ ꯂꯩꯇꯦ꯫ ꯑꯩꯒ ꯃꯥꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯉꯤ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤꯅꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯥꯛꯄ ꯑꯍꯦꯟꯕ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯕꯁꯟꯇꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ꯫ ꯐꯖꯕꯤꯁꯨ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯄꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯨꯝꯅꯈꯤꯕ ꯀꯌా ꯑꯃ ꯇꯧꯕꯗꯣ ꯃꯇꯝ ꯈꯔ ꯇꯧꯔꯛꯇꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯟꯕ ꯆꯥꯡ ꯌꯦꯡꯉꯨ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯀꯩꯗꯧꯉꯩꯗ ꯃꯥ ꯂꯥꯞꯊꯣꯛꯂꯣꯏ, ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥ ꯀꯌꯥꯁꯦ ꯑꯗꯨꯃꯛ ꯌꯥꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯇꯧꯖꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯦ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯏ꯫ ꯐꯖꯕꯤꯒꯤ ꯆꯥꯡ ꯌꯦꯡꯕ ꯁꯨꯡꯇꯣꯛ ꯇꯣꯛꯈꯤꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯅꯣ ꯌꯦꯡꯒꯦ ꯍꯥꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯅꯤ ꯏꯆꯝ ꯆꯝꯖꯕ ꯏꯉꯥꯎ ꯉꯥꯎꯖꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯕ ꯕꯁꯟꯇꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤꯕ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗ ꯐꯖꯕꯤꯒꯤ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ, ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯁꯨ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯄꯨꯟꯁꯤꯗ ꯅꯤꯁꯥ ꯆꯥꯔꯛꯇꯕ, ꯌꯨ ꯊꯛꯂꯛꯇꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯜꯂꯤ ꯍꯥꯗꯨꯅ ꯃꯉꯣꯟꯗ ꯆꯥꯡ ꯈꯔ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯃꯦꯁꯦꯖ ꯊꯥꯅꯅꯤꯡꯕ ꯀꯌꯥ ꯑꯗꯣ ꯐꯪꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤꯗꯤ ꯅꯤꯁꯥ ꯈꯔ ꯆꯥꯕ, ꯌꯨ ꯊꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯛꯂꯤꯕ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯖꯕꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯝꯕ ꯌꯥꯗꯕ, ꯃꯁꯥꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅꯕꯅꯤ ꯍꯥꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯁꯟꯇꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯈꯪꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯁꯟꯇꯁꯦ ꯆꯥꯛ ꯀꯌా ꯆꯥꯗꯕ, ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟ ꯇꯨꯝꯂꯒ ꯂꯩꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯅ ꯈꯪꯉꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯗꯨꯗ ꯋꯥ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇ ꯀꯩꯁꯨꯝ ꯇꯧꯗꯦꯗꯤ ꯍꯥꯏ꯫ ꯃꯃꯥꯅ ꯍꯥꯏ, ꯅꯪꯅ ꯑꯗꯨꯝꯅ ꯍꯣꯡꯂꯕꯗꯤ ꯅꯄꯥꯕꯨꯡ ꯇꯥꯛꯊꯣꯛꯀꯅꯤ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯗꯨꯅ ꯍꯥꯏ꯫ ꯕꯁꯟꯇ ꯁꯨꯡꯇꯥꯛ ꯇꯥꯛꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯆꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗ ꯃꯃꯥꯁꯨ ꯀꯔꯤ ꯇꯧꯅꯤ, ꯃꯈꯥ ꯇꯥꯅ ꯋꯥ ꯀꯨꯞꯅ ꯍꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯅꯕꯗꯤ ꯂꯦꯞꯇꯕꯅꯤ꯫ ꯕꯁꯟꯇꯁꯨ ꯍꯥꯟꯅꯗꯤ ꯃꯦꯁꯦꯖ ꯇꯣꯏꯅ ꯊꯥꯕ, ꯀꯣꯜ ꯇꯣꯏꯅ ꯇꯧꯕꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯊꯕꯛ ꯆꯤꯟꯕ ꯁꯥꯕ, ꯑꯔꯨꯕ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯦꯁꯦꯖ ꯇꯣꯏꯅ ꯊꯥꯗ꯭ꯔꯦ, ꯀꯣꯜ ꯄꯥꯛꯅ ꯇꯧꯗ꯭ꯔꯦ꯫ ꯀꯣꯜ ꯇꯧꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ, ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯨꯈꯤꯒꯦ, ꯑꯩ ꯑꯗꯨ ꯇꯧꯔꯨꯈꯤꯒꯦ, ꯑꯗꯨ ꯆꯠꯂꯨꯈꯤꯒꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯁꯤꯗꯅꯤ ꯕꯁꯟꯇꯅ ꯊꯋꯥꯏ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯕꯗꯒꯤ ꯃꯍꯥꯛꯁꯦ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯗꯨꯅ ꯁꯥꯗꯕ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯕꯁꯟꯇ ꯌꯨ ꯇꯣꯏꯅ ꯊꯛꯀꯠꯂꯛꯏ꯫ ꯌꯨꯕꯨ ꯊꯛꯂꯕꯗꯤ
ꯐꯖꯕꯤꯒꯤ ꯂꯩꯀꯥꯏꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯈꯥꯝꯕ꯭ꯔꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯐꯖꯕꯤꯗ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯋꯥꯏꯇꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯋꯥꯏꯇꯤꯡ ꯂꯩꯔꯝꯗꯕꯗꯒꯤ ꯃꯥꯅ ꯀꯣꯜ ꯑꯁꯦ ꯄꯠ ꯀꯛꯊꯠꯂꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯀꯔꯤꯒꯤꯗꯃꯛ ꯃꯥ ꯌꯨ ꯉꯥꯎꯕꯅꯤꯅ ꯌꯨ ꯉꯥꯎꯕꯁꯦ ꯐꯖꯕꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯐꯖꯕꯤꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯁꯨꯝ ꯇꯨꯝꯂꯕ꯭ꯔꯥꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯐꯖꯕꯤꯅ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯁꯟꯇꯅ ꯆꯥꯔꯦ ꯑꯩꯁꯨ ꯀꯥꯗ ꯄꯣꯊꯥꯔꯤ ꯑꯩꯈꯣꯏ ꯃꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯍꯥꯏꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯑꯁꯤ ꯃꯥꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯐꯖꯕꯤꯅꯁꯨ ꯐꯖꯅ ꯄꯣꯊꯥꯎꯀꯣ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯣꯔꯤꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯁꯟꯇꯁꯨ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯃꯥꯈꯣꯏ ꯂꯩꯌꯦ ꯋꯥꯔꯤ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯍꯥꯟꯅ ꯉꯁꯤꯗꯤ ꯐꯣꯟꯗꯣ ꯊꯝꯈꯤꯔꯝꯃꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯐꯖꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯟꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒ ꯃꯥꯒ ꯌꯦꯠꯅꯕ ꯁꯥꯎꯅꯕ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯛꯏ ꯃꯈꯥ ꯇꯥꯅ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯃꯃꯥꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯅꯤꯅ ꯐꯖꯕꯤꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯗꯦ ꯑꯁꯣꯝꯗꯅ ꯕꯁꯟꯇꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯁꯤꯗ ꯂꯩꯔꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯈꯣꯡ ꯑꯁꯤꯗꯅꯤ ꯃꯥꯅ ꯐꯝꯂꯤꯕ ꯌꯨꯁꯨ ꯐꯨꯜꯗ ꯐꯖꯅ ꯉꯥꯎꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯁꯤ ꯂꯦꯞ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯐꯖꯕꯤꯗ ꯍꯥꯏꯗꯣꯛꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯒꯤ ꯑꯁꯨꯝꯅ ꯈꯣꯡ ꯊꯥꯡꯂꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯎꯖꯔꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯆꯨꯔꯛꯄ ꯅꯨꯃꯤꯠꯅꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯉꯁꯤ ꯆꯨꯔꯤꯕ ꯅꯣꯡ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯕꯁꯟꯇ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯕ ꯇꯥꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯝ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯅꯣꯡ ꯆꯣꯠꯅ ꯆꯣꯠꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧꯕꯒ ꯃꯍꯥꯛꯇꯤ ꯃꯃꯥꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯕꯁꯟꯇ ꯍꯤꯞꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯐꯖꯕꯤꯁꯦ ꯇꯨꯝꯊꯕ ꯌꯥꯗꯕꯗꯒꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯅꯤꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯀꯥꯟꯗ ꯕꯁꯟꯇ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯕꯁꯟꯇꯅ ꯑꯗꯨꯝꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯔ ꯃꯥꯜꯂꯦꯗ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯁꯟꯇꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯐꯖꯕꯤꯁꯨ ꯄꯥꯏꯈꯠꯂꯛꯏ ꯐꯖꯕꯤꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯅ ꯍꯥꯏ ꯍꯜꯂꯣ ꯑꯩ ꯉꯔꯥꯡꯗꯨ ꯉꯟꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯐꯖꯕꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯅꯪ ꯈꯣꯟꯖꯦꯜꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯁꯟꯇ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯍꯣꯡꯂꯤꯕꯅꯤ ꯂꯣꯛꯁꯨ ꯈꯔ ꯈꯨꯔꯤꯕꯅꯤ ꯕꯁꯟꯇꯅ ꯁꯦꯝꯖꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯪꯕꯨ ꯊꯕꯛ ꯑꯇꯩ ꯇꯧꯔꯣꯏꯗ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯊꯕꯛ ꯆꯤꯜꯂꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯐꯖꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯁꯤꯗꯤ ꯊꯕꯛ ꯊꯣꯏꯅ ꯂꯩꯇꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯒꯤ ꯃꯃꯥꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯕꯁꯟꯇꯗ ꯄꯦꯟꯗꯕꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯠꯂꯛꯏ ꯑꯁꯣꯝꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯃꯃꯥꯏ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯁꯨ ꯐꯖꯕꯤꯅ ꯈꯪꯉꯤ ꯑꯗꯨꯝꯅ ꯈꯔ ꯀꯟꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯁꯟꯇꯅꯁꯨ ꯍꯥꯏ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯏꯃꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈꯤꯔꯝꯃꯤ ꯐꯖꯕꯤꯁꯨ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣꯅꯦ ꯀꯔꯤꯒꯤꯅꯣ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤꯗꯨꯅ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯃꯇꯨꯡꯗ ꯕꯁꯟꯇꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯕꯁꯟꯇꯗꯤ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯕꯁꯟꯇ ꯌꯨ ꯊꯛꯃꯤꯟꯅꯔꯦ ꯍꯥꯟꯅ ꯊꯛꯂꯝꯗꯕꯗꯒꯤ ꯃꯤ ꯃꯈꯟ ꯄꯨꯜꯂꯛꯏ ꯃꯈꯟ ꯊꯛꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯅ ꯃꯇꯝꯗꯁꯨ ꯌꯨ ꯈꯔ ꯉꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯥꯒꯤ ꯄꯦꯟꯗꯕꯁꯦ ꯈꯔ ꯇꯝꯊꯣꯛꯂꯨꯔꯦ ꯈꯔ ꯂꯤꯊꯣꯛꯎꯔꯦ ꯌꯨ ꯉꯥꯎꯅꯕ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏ ꯅꯨꯄꯤꯗꯨ ꯈꯪꯉꯤꯅꯦ ꯅꯪꯉꯣꯟꯗꯒꯤꯁꯨ ꯆꯍꯤ ꯈꯔ ꯍꯥꯟꯕꯅꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯒ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯅꯕꯁꯨ ꯅꯠꯇꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯂꯩ ꯑꯗꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯃꯗꯨ ꯃꯔꯧ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯕꯁꯟꯇꯁꯨ ꯉꯥꯎꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ
ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯣ ꯈꯪꯉꯦꯕ ꯍꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯐꯖꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯅꯈꯣꯏꯗꯗꯤ ꯃꯈꯣꯏꯅ ꯄꯥꯔꯥ ꯑꯣꯏꯅ ꯇꯝꯕꯤꯔꯛꯀꯗꯣꯏꯅꯤ, ꯇꯥꯛꯄꯤꯗꯣꯏꯅꯤ, ꯅꯈꯣꯏꯕꯨ ꯃꯈꯣꯏꯅ ꯈꯨꯡ ꯎꯪꯕꯗꯧꯅ ꯎꯪꯈꯠꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯏꯇꯥꯎ ꯕꯁꯟꯇ, ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯅꯪꯅ ꯌꯨ ꯊꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯉꯥꯎꯕ꯭ꯔꯥ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯈꯔ ꯈꯜꯂꯨꯀꯣ, ꯉꯁꯤꯕꯨꯗꯤ ꯄꯨꯜꯂꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯇꯧꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯥꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯔ ꯉꯥꯡꯁꯤꯜꯂꯛꯄ, ꯑꯁꯣꯝꯗꯅ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯑꯁꯣꯝꯗ ꯕꯁꯟꯇꯗꯤ ꯂꯩꯇꯥꯐꯝ ꯁꯨꯈꯪ ꯈꯪꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯆꯠꯂꯤ꯫ ꯐꯖꯕꯤꯗꯨꯕꯨꯗꯤ ꯀꯣꯜ ꯇꯧꯗꯦ, ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ, ꯃꯈꯣꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯌꯥꯗꯨꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩ꯫ ꯅꯣꯡꯁꯨ ꯆꯨꯔꯤꯕꯅꯤ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯕꯦꯟꯗꯔꯗꯁꯨ ꯁꯥꯁꯦ ꯄꯪꯆꯥꯗ ꯆꯥꯗꯨꯅ ꯄꯪꯊꯛꯀ ꯊꯛꯇꯨꯅ ꯃꯇꯝ ꯈꯔꯁꯦ ꯑꯁꯨꯝꯅ ꯕꯁꯟꯇ ꯂꯩꯈꯤꯕꯅꯤ꯫ ꯅꯣꯡ ꯃꯔꯛꯇ ꯉꯁꯤꯁꯨ ꯕꯁꯟꯇ ꯑꯃꯨꯛꯀ ꯌꯨ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯡꯒꯣꯜꯗ ꯃꯥꯒꯤ ꯃꯃꯥꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯣꯡꯂꯛꯄ, ꯌꯨ ꯊꯛꯂꯝꯗꯕ ꯃꯥꯅ ꯌꯨ ꯊꯛꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯃꯈꯖꯥꯏꯗ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯀꯔꯤꯅꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯇ ꯉꯥꯎꯁꯤꯟꯅꯗꯕ, ꯅꯤꯁꯥ ꯆꯥꯗꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯖꯥꯏꯗ ꯊꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯁꯦ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯥꯏ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯥꯗ ꯆꯪꯈꯤ, ꯀꯥꯗ ꯄꯣꯊꯥꯈꯤ꯫ ꯃꯃꯥꯁꯨ ꯀꯔꯤ ꯍꯥꯏꯅꯤ, ꯉꯥꯡꯅ ꯃꯆꯥꯁꯦ ꯁꯦꯝꯗꯣꯛꯄ ꯀꯔꯤꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯥꯗ ꯃꯥꯅ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩ ꯐꯖꯕꯤꯒꯤ ꯀꯣꯜ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯉꯁꯤꯗꯤ ꯌꯨꯁꯨ ꯈꯔ ꯉꯥꯎꯕ ꯀꯧꯕꯅꯤꯅ ꯐꯖꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯁꯦ ꯄꯦꯟꯖꯗꯕꯗꯒꯤ ꯃꯥꯅ ꯌꯨ ꯉꯥꯎꯕꯁꯤ ꯈꯪꯍꯟꯗꯕ ꯃꯈꯩ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯑꯩꯗꯤ ꯑꯉꯥꯡꯅꯤ, ꯅꯪꯒ ꯅꯨꯡꯁꯤꯅꯕꯗ ꯃꯄꯥ ꯆꯥꯗꯦ, ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯧꯋꯥ ꯁꯥꯗꯕꯅꯤ꯫ ꯈꯪꯉꯤ, ꯑꯩꯇꯅ ꯅꯪꯕꯨ ꯈꯜꯂꯨꯏ, ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯏ, ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩ ꯑꯋꯥ ꯆꯩꯅꯥ ꯐꯪꯂꯦ꯫ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ꯫ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯦ꯫ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯩ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯕꯁꯟꯇꯁꯦ ꯉꯁꯤꯗꯤ ꯌꯨ ꯈꯔ ꯉꯥꯎꯕ ꯀꯔꯤꯒ ꯃꯥꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯖꯕꯤꯁꯨ ꯑꯁꯣꯝꯅ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯀꯞꯊꯣꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯤꯕ? ꯅꯪ ꯀꯞꯀꯅꯣ, ꯅꯪ ꯀꯞꯀꯅꯣ, ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯂꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯕꯁꯟꯇꯗꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯌꯥꯔꯦ, ꯇꯧꯁꯤꯟꯅꯒꯅꯨ, ꯅꯪꯒꯤ ꯇꯥꯠꯇꯣ ꯑꯩꯉꯣꯟꯗ ꯎꯠꯂꯒꯅꯨ, ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯌꯥꯝꯅ ꯋꯥꯏ, ꯑꯩ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯁꯦ ꯊꯝꯈꯤꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯕꯁꯟꯇ ꯐꯣꯟ ꯄꯥꯏꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯈꯤꯗꯦ꯫ ꯅꯤꯁꯥ ꯈꯔ ꯄꯥꯟꯕ ꯀꯔꯤꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃꯁꯨ ꯊꯥꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ, ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ, ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯈꯔ ꯑꯩꯅ ꯌꯥꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯡꯅꯕ, ꯑꯋꯥꯕ ꯇꯥꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯀ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ꯫ ꯍꯌꯦꯡꯗꯣ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ, ꯑꯩ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯕꯁꯟꯇꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯄꯥꯕꯨꯡꯁꯨ ꯈꯪꯂꯕꯅꯤ, ꯃꯄꯥꯕꯨꯡꯅꯁꯨ ꯕꯁꯟꯇꯗ ꯉꯥꯡꯕ ꯆꯩꯕꯁꯤ ꯇꯧꯔꯕꯅꯤ꯫ ꯃꯥꯁꯨ ꯃꯁꯥꯅ ꯉꯥꯎꯁꯤꯟꯅꯖꯔꯨꯕ ꯑꯣꯛꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯗ ꯕꯁꯟꯇ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯣꯟꯁꯤꯗ ꯋꯥꯔꯤ ꯁꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯐꯥꯎꯕ ꯃꯥꯅ ꯄꯥꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯃꯥꯅ ꯊꯥꯗꯨꯅ ꯊꯨꯒꯥꯏꯖꯈꯤ꯫ ꯐꯖꯕꯤꯒꯤ ꯃꯦꯁꯦꯖꯇꯣ ꯃꯥꯅ ꯄꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯔꯦ꯫ ꯐꯖꯕꯤꯁꯨ ꯄꯦꯟꯖꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯍꯥꯏ, ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯆꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯃꯥ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ, ꯃꯥ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯃꯥꯕꯨ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯖꯕꯤꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯒꯦ, ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯕꯁꯟꯇꯒꯤ ꯅꯝꯕꯔꯗꯣ ꯑꯣꯐ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯅꯤ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕ, ꯍꯦꯟꯅ ꯋꯥꯔꯤꯕ꯫ ꯍꯟꯗꯛꯃꯨꯛꯇꯤ
ꯕꯁꯟꯇꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯥꯒ ꯃꯅꯥꯛ ꯅꯛꯄꯗ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯐꯖꯕꯤꯅ ꯑꯣꯏꯅ ꯊꯤꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯣꯟꯅꯈꯤꯕ ꯇꯥꯔꯕꯗꯤ ꯀꯥꯏꯅꯈꯤꯕ ꯂꯥꯞꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯛꯄꯅꯤ ꯃꯃꯥꯡꯊꯛꯇ ꯐꯖꯕꯤꯒꯤꯗꯃꯛꯇ ꯕꯁꯟꯇꯅ ꯍꯣꯠꯅꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯖꯕꯤꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯖꯕꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯦꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯃꯛꯇꯗ ꯊꯣꯛꯄꯅꯤ ꯃꯥꯅ ꯌꯥꯎꯈꯤꯕ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯦ ꯃꯁꯤꯗ ꯃꯍꯥꯛꯇꯣ ꯊꯕꯛ ꯈꯜꯂꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯒꯗꯣꯔꯦ ꯃꯁꯤ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯛ ꯑꯁꯤꯗ ꯕꯁꯟꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯗꯤ ꯃꯤꯅ ꯊꯧꯖꯤꯟꯕ ꯀꯌꯥ ꯑꯃ ꯌꯥꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯞꯅꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯞ ꯂꯩꯕꯅꯤꯅ ꯃꯊꯥ ꯁꯥꯔꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯏꯀꯥꯏꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛ ꯕꯁꯟꯇꯒ ꯎꯅꯅꯕꯅꯤ ꯃꯥꯒ ꯊꯦꯡꯅꯅꯕꯅꯤ ꯃꯃꯥꯟꯅꯕꯗ ꯑꯣꯏꯔꯁꯨ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯣꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯕꯁꯟꯇ ꯈꯣꯏꯒꯤ ꯌꯨꯝꯗꯤ ꯃꯥꯅ ꯆꯪꯕꯗꯨ ꯏꯀꯥꯏꯖꯕꯅꯤna ꯕꯁꯟꯇꯒ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯅꯅꯤꯡꯉꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯕꯁꯟꯇꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯉꯔꯥꯡꯗꯣ ꯗꯣꯛꯇꯔꯗ ꯄꯨꯈꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯇꯥꯛꯄꯤꯔꯛꯏ ꯐꯖꯕꯤ ꯊꯤꯟꯊꯗꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯕꯁꯟꯇꯒ ꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯔꯝꯕ ꯋꯥꯔꯗꯇ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯑꯍꯥꯟꯕ ꯃꯇꯝꯗꯤ ꯐꯪꯕꯗ ꯈꯔ ꯋꯥꯈꯤ ꯀꯣꯟꯅꯊꯪꯗ ꯃꯊꯪ ꯑꯗꯨꯝ ꯊꯤꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗꯤ ICU ꯋꯥꯔꯗꯇ ꯕꯁꯟꯇꯗꯤ ꯂꯩꯔꯝꯂꯦ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯕꯁꯟꯇꯒꯤ ꯃꯃꯥꯒꯁꯨ ꯊꯦꯡꯅꯔꯦ ꯃꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅꯁꯨ ꯐꯖꯕꯤꯁꯦ ꯃꯁꯛ ꯈꯪꯉꯤ ꯃꯥꯒꯤ ꯐꯣꯇꯣꯗꯤ ꯍꯥꯟꯅꯅ ꯎꯈ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯌꯦꯡꯍꯟꯈ꯭ꯔꯕꯅꯤ ꯐꯖꯕꯤ ꯎꯕꯗ ꯅꯪ ꯐꯖꯕꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅꯤ ꯏꯃꯥ ꯃꯥꯒꯤ ꯑꯅꯥꯕ ꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯃꯃꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯂꯪ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯔꯤ ꯑꯁꯣꯝꯗꯅ ꯕꯁꯟꯇꯒꯤ ꯃꯄꯥ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯅꯤ ꯗꯣꯛꯇꯔ ꯇꯥꯟꯅꯔꯤꯕꯅꯤ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯎꯕꯗ ꯐꯖꯕꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯞꯅ ꯈꯨꯝꯃꯤ ꯇꯥꯏꯐꯣꯏꯗ ꯇꯥꯕꯅꯤ ꯏꯆꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯈꯤ ꯌꯨ ꯌꯥꯝꯅ ꯊꯛꯈꯤ ꯅꯣꯡ ꯃꯔꯛꯇꯁꯨ ꯉꯥꯏꯍꯥꯛ ꯍꯜꯂꯛꯈꯤ ꯃꯥꯅ ꯆꯥꯁꯤꯜꯂꯨꯕ ꯊꯛꯆꯤꯜꯂꯨꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯍꯧ ꯌꯥꯎꯕꯗꯣ ꯃꯍꯥꯛ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯅꯨꯡꯗ ꯃꯥ ꯑꯔꯨꯝ ꯌꯥꯝꯅ ꯀꯟꯅ ꯍꯧꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯕꯦꯟꯗꯔꯗ ꯀꯩꯗ ꯀꯔꯤ ꯄꯪꯆꯥ ꯆꯥꯔꯨꯕꯗꯨꯅ ꯏꯆꯥꯁꯤ ꯎꯡꯈꯤꯕ ꯇꯥꯏꯐꯣꯏꯗ ꯇꯥꯈꯤꯕꯗꯨꯅ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨ ꯀꯞꯊꯣꯔꯛꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯐꯖꯕꯤꯁꯦ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯧꯖꯤꯜꯂꯨꯕꯗ ꯃꯥꯅ ꯆꯥꯡ ꯌꯦꯡꯂꯨꯕ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯀꯌꯥ ꯐꯥꯎꯅꯈꯤꯗꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯐꯖꯅ ꯍꯪꯂꯨꯗꯕ ꯀꯌꯥꯁꯤꯅ ꯁꯣꯏꯔꯤꯕꯅꯤ ꯃꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯏꯆꯥꯗꯣ ꯀꯨꯏꯔꯛꯂꯦ ꯌꯨ ꯊꯛꯂꯛꯄ ꯉꯥꯎꯁꯤꯟꯅꯔꯛꯄ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯊꯤꯡꯕꯅꯤ ꯑꯩ ꯈꯪꯉꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕ ꯏꯆꯥꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯃꯤꯉꯣꯟꯗ ꯅꯪ ꯉꯁꯤ ꯇꯧꯔꯤꯕꯗꯣ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯡꯉꯥꯏ ꯍꯥꯏꯗꯕ ꯏꯆꯥꯅꯤ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯈꯥꯡꯖꯤꯟꯖꯕ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯠꯁꯤꯟꯖꯕ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯀꯞꯂꯛꯏ ꯐꯖꯕꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯁꯨ ꯀꯞꯊꯣꯔꯛꯏ ꯐꯖꯕꯤ ꯀꯞꯂꯝꯕꯗꯒꯤ ꯃꯥꯅ ꯇꯞꯅ ꯏꯃꯥ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯃꯨꯛꯇ ꯎꯅꯖꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯪꯉꯨ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯋꯥꯈꯟꯗꯤ ꯇꯥꯗꯕꯅꯤ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟꯗꯤ ꯌꯥꯝꯅ ꯂꯣꯟꯕꯅꯤ ꯆꯪꯉꯨ ꯊꯦꯡꯅꯍꯧ ꯐꯖꯕꯤ ꯆꯪꯂꯛꯏ ꯀꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯍꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯃꯄꯥ ꯂꯩꯔꯝꯕꯗꯨꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯐꯖꯕꯤ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝꯅ ꯕꯁꯟꯇꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯐꯖꯕꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯗꯨꯅ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯟꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯔꯨꯕꯗꯒꯤ ꯑꯩꯅ ꯅꯐꯝꯗ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯑꯣꯏꯔꯝꯂꯦ ꯅꯪ ꯂꯩꯇꯕꯗ ꯑꯩ ꯀꯔꯝꯅ ꯂꯩꯒꯅꯤ ꯅꯪ ꯃꯤꯠ ꯄꯥꯡꯉꯣ
ꯅꯪ ꯃꯤꯠ ꯄꯥꯡꯉꯣ ꯍꯥꯏꯗꯨꯅ ꯄꯦꯟꯖꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯥꯅ ꯋꯥ ꯍꯥꯏ꯫ ꯕꯁꯟꯇ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯐꯖꯕꯤꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯃꯌꯥꯝ ꯄꯨꯊꯣꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯍꯣꯠꯅꯕꯤꯗꯨꯅ ꯅꯪꯅ ꯆꯦꯟꯖꯕ ꯊꯕꯛꯇꯨꯁꯨ ꯑꯩ ꯈꯜꯂꯕꯅꯦ꯫ ꯑꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯒꯗꯧꯔꯕꯅꯦ꯫ ꯅꯍꯥꯛꯅꯁꯨ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯣ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯅ꯫ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯅꯪꯉꯣꯟꯗꯁꯨ ꯇꯝꯂꯤ꯫ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯀꯧꯖꯕꯁꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯆꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯈꯔ ꯍꯥꯏ꯫ ꯀꯣꯟꯅ ꯊꯪꯗ ꯎꯏꯁꯤꯜꯂꯝꯕ ꯕꯁꯟꯇꯒꯤ ꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯕꯁꯟꯇꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄ ꯃꯥꯒꯤ ꯃꯈꯨꯠꯇꯅ ꯇꯞꯅ ꯂꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯁꯦ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯕꯁꯟꯇꯁꯨ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯐꯖꯕꯤꯗ ꯃꯥꯅ ꯌꯦꯡꯂꯛꯏ꯫ ꯕꯁꯟꯇꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯖꯕꯤ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯍꯥꯏ, ꯅꯪ ꯅꯥꯕ ꯐꯔꯣ꯫ ꯑꯩ ꯅꯐꯝꯗ ꯃꯇꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯔꯔꯣꯏ꯫ ꯅꯪ ꯐꯔꯣꯁꯦ, ꯅꯪ ꯐꯔꯣꯕ꯫ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯥꯅ ꯋꯥ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯕꯁꯟꯇꯒꯤ ꯃꯈꯨꯠ ꯑꯁꯤ ꯊꯥꯡꯒꯠꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯈꯨꯠꯇꯣ ꯃꯈꯥꯗ ꯐꯗ꯭ꯔꯥꯛ ꯇꯥꯈꯤꯔꯝꯃꯤ꯫ ꯈꯨꯠꯇꯨꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯂꯦꯡꯉꯨꯁꯦ, ꯂꯦꯡꯉꯨꯁꯦ, ꯑꯩꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯣ, ꯑꯩꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯥꯡꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯇꯧꯔꯤ꯫ ꯐꯖꯕꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯂꯥꯜꯂꯦ, ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ, ꯃꯤꯅ ꯊꯧꯖꯤꯟꯕ ꯌꯥꯕ ꯐꯠꯇꯕꯤꯅꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇꯕꯨ ꯀꯣꯜꯂꯒ ꯃꯥꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯅ ꯊꯧꯖꯤꯟꯕ ꯈꯔ ꯌꯥꯔꯨꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯔꯨꯕ ꯆꯥꯡꯌꯦꯡ ꯑꯃꯅ ꯕꯁꯟꯇꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯂꯣꯏꯈꯤ꯫ ꯃꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯈꯜꯂꯒ ꯅꯁꯥꯒꯤ ꯐꯤꯔꯦꯞꯇ ꯅꯁꯥꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯤꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯔꯣꯏꯗꯕ ꯆꯥꯡꯌꯦꯡꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯃꯥꯡꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯕꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫